Chandel, Churachandpur, Ukhul, Amadi Tamenglong, Manipur gi Chingi District Marigi Damak, PMGSY gi Makada, Lambi Siem Naba Thadarakiba, Yamlaba, Lupa Koti Lisingamaga Chatret ki Senfam, Kumja Lisinganiga Supna Taratare Taranipan, Lising Aniga, Supna Taranipan Taramapan, the Lokokraga, Tabak Amata Suramdre Haiba, Marie Lainaba RD and PR gi Minister Yumnam Kemchan Masana, Marie Lainaba the Additional Chief Secretary Amadi Chief Engineer Yauna Yang Sulubada. Hiram asigi matangda khanglabanina Enforcement Directorate ta thizin handuna mara laibasing chairak pigadabani haina MPCC gi President K Mega Chandrana Fongdorakli Imphal gi BT Road ta laiba Congress Bhavan da ngasi pangthokiba pau gi mifam amada mahakna haikibada hairiba senfam asi Chingi District Mari khaktagini atopa district singa tharagadi hairiba senfam asidagi helambasu yai Thabak Sudana contractor amadi engineer kharaga manaraga lauthokiba laibak miyam gi yamlaba senfam asi Central Lengakna lemna state asida thadarakpa natte lamdam asigi miyamdagi lengakna khongkatkhiba senfam aduna chawkhat thaurangi thabak paikhatnanaba thadarakhiba senfam ni haibasi miyamna su khangi Haukiba chahi mangada phase 9 na lauthokiba senfam aduna thikadar kaya amadi engineer kaya masagi maral matum lepsin kre haiba senfam sing adu amuk matau karamna lauthokani Matam adu loidriba fauba manung hanjinna leiba khunja singna lambi chatpa phanglaroidra haina hangki hauzik PMGSY gi ahum suba phase ki senfam thadoknabagi sem saba loiraba matamni adubu hairiba mafam sing asida thabak sungsu sudana yamlaba sel lauthokraga matau karamna utilization certificate thagadoribano utilization certificate piba ngamdrabadi ahum suba phase ki senfam thadorokpagi wafam leiroi double engine gi lengak leirabasu yaroi miyam gi lanthum matpa huranba singgi makhutta leibak asi mutchigani Minister na masana hakthing nana khanglaba wafam amabu hauzik fauba thabak lokhatana leibagi wahanto karino haina hangki nakal amaromda new somtal dagina Chandel faubagi lambi sembaga mari leinana ahanba phase ki oina lupa koti kuntrama pan henbagi senfam narulda lauthokhiba loinana anishiba phase ki thadarakhiba lupa koti yangkhai gi manungda chada tangkhai lauthokre hiramasigi matangda minister na inspection taunanaba wafam phongtokpaga loinana Congress na su maduda mateng pangjage haiki sahi mangasi paisa se advance oina lokthokraga hauji phawo thabak suraktraga karam kan sudeino akhoi uzik evidence leire RD gi office ta leiriba document ji loina puthokjare akhoi na haijari singse la le na harabadi khoi invite tawbiro ba simadi la li haina habise akhoi yajege asuk chawbo paisa loot tawba public money loot tawba se asuk chawbo Manipur gi department macha sida akhoi ni khitang phangjabada document khara da 1700 crore se masi paisa lokthokhiba adagi Chandel gi new somtal si mori sida thabak ani paisa kaithoeba so honorable minister na Masi bazu investigation ji haye hekta tawiyo akhoi myam degi GST lokholiba fund akhoi myam degi tax khongoliba paisa mayam dunia badis masi mani che India government free the Manipur gi pirak panateba Samajwadi Party ki luchingba Mulayam Singh Yadav masagi anab amadagi ngasi laikhidre masagi chahi marfunitoi shukhraba Mulayam Singh Yadav na laikhidaba asi leibak asigi oina achauba mangjaba amani haina phongdokhibaga loinana mahakna laikhidabada nungaitaba phongdokpa oina Uttar Pradesh ta numi humnigi oina state mourn day pangthoklagani haina Uttar Pradesh ki chief minister Yogi Adityanath na lauthokre Veteran politician asigi aroiba mathau mangam state ki thakta ikai khumnaba utpaga loinana pangthokani hairi Samajwadi Party gi President Akhilesh Yadav amadi mahaki machanupana Mulayam Singh Yadav ki aroiba mathau mangam Mulayam Singh Yadav ki pognafum khungang saifaida pangthokani haina phongdokre United Nations International Children's Emergency Fund UNICEF na sinduna Assam gi konang Guwahati da laiba Hotel Radisson Blue da chatharakpa 2-day workshop on Radio for Child ngarang loisinkhre loinina Radio for Child Northeast chapter su launch tawkhre Laibak asida lairiba angang sing maru oina health and nutrition amasung immunization gi fibam hena mapungna fagat hanabagi pandamda UNICEF India na laibak asigi radio professional singa khusam naraga haukiba English aniga supna taramari dagi hauna partner oina thabak tawba haurakhiba Radio for Child gi Northeast chapter adu ngarang Guwahati da laiba Hotel Radisson Blue da Assam gi additional chief secretary Manindra Singh na launch tawki Radio for Child Northeast Chapter Asina Awang Nongpok Lamdamda India Government ki Ministry of Health and Family Welfare na
पाइखटलिबा हेल्थ न्यूट्रिशन अमसुंग इम्यूनाइजेशन की प्रोग्राम सिंग मियामदा यौहननब होटनबदा mateꯡ पांगनी ngarangdagi chatharakpa workshop asigi ngasi loisanbagi thoramda athoiba mitung oina saruk yakiba Assam gi chief secretary Manindra Singh na radio for child north east chapter ngarangdagi launch tawre haina lauthoki thoramga mari lenana wangang laduna Manindra Singh na hai radio asi India gi oina miyamda I pau pibada yamna mapangal leiba phida amani UNICEF amadi masigi partner oiriba radio for child na leibak asigi oina zero dose vaccinated children singda matam chana immunization pinana bo hotnabada chauna mating piba ngamlagani ngarangi loisanbagi thoram aduda saruk yakiba ngarangi loisanbagi thoram gi saruk amo oina radio for child gi district correspondent singda mathau phajana tawbagi certificate piduna ikai khumna bo utki Guwahati da pangthokiba workshop aduda Manipur gi district taruk ki part time correspondent sing all India radio Imphal gi program executive community radio service ki mihutara mathoirom na saruk yaki Thobal Maikaida masak naiba khorirol gi lup ama oiriba sahita yokhat kanglop sayoka tentha gi nifu humdoi shuba chahi gi mapo kumon thoram ngasi tentha khongba multiplex da pangthokre sayoka tentha na piba Thomas Hardy ningsing sahita mana lanthokpa Lairik pho amasung sayoka gi saknairaba mana phanglaklaba singbo harau taramna okpana ngasi gi thoram gi mapung oiba saktam oiki ngasi ki thoram aduda sayoka tentha gi president Kartik Maiba tentha zila parishad ki member khangembam ongbi manisang amasung tentha gram panchayat ki pradhan Naurem Pradip na maru oiba mithung len sing oina sarukya ki sayoka tentha na chahi khudingi khungangi maramda iba lairik sing da piduna lakba Thomas Hardy ningsing sahitya mana 2022 chahi asigi oina khangabok amasung ikop ningthau puya gi aiba laisram tomba khulman da piduna ikai khumnaba utki Mana asi lamdam asigi saknairaba aiba Kabiras Moirang Them Rajendra na katpani mana asida sel oina lupa lising manga lengyan fi amasung sakhangche amamam yauri Thomas Hardy ningsing sahitya mana 2022 phanglaba aiba laisram tomba khuman mamangda atopa lemjiningai oiraba mana kaya phangthre aiba asigi yumdarol puya haina mingthonba lairik amasu iduna phongthre khangabok amasung ikop ningthok puya haina mingthonba lairik asi aibana masagi haurakfam khungang lamdamgi maramda iba thoidok hintokpa lairik amani haina khangatuna chahi asigi oina sayokana Thomas Hardy ningsing sahitya mana asi pinana ba khangatpani hairi ngasi gi mapok thoram aduga mari lenana phongkiba lairik sing adudi Moirang Them Rakesh na iba mangi leibak Manipuri drama da khundongbam Brojendro gi khudol haina mingthonba Moirang Them Vidyanandana iba naina warengi lairik amasung mi amasung taiba Moirang Them Rajendra satiris kabi asina iba lairik asigi anirak shuba phongbani tungda sayoka gi masak naiba mana phanglaba sing harau taramna okpagi thoram amasu pangthokhi Maning tamba laibak ama oina lairamba Manipur asi British Imperialist ki makhada chahi 53 lom loilam oiruraba matungda Englising amaga jamapa nifutaret ki August 13 ki ahing nongyai chabukta maning tamba laibak ama oiki adubu khutlai thuna Indiana Englising amaga jamapan nifumapan gi October 15 da amuk hanna nampuda lausinki Mirai Pak na khudum chanduna Irai Pak lekha tahan khibagi maru hun khiba numitni maram aduna numit asi chahi khudingi korkom na National Black Day haina thoram pangthoktuna lakli kumsi su hairiba thoram asiga mari lenana leibak miyam hupna lepminaba numit ama oina numit asida general strike pangthokani haina aina thinkraba lalawlup korkom na thadorokpa cherol amana pauzelakli General strike asi October gi tang 13 gi ahing nongyai dagi hauraga October tang 15 ki numidang wairam pung manga taba matam phauba chathagani hairi Puari gi tangkak amada Western Southeast Asia Westia da maning makha tamba masagi sovereign power leizaba maromdom lepsa bangamba kanagi shumikha pondana ningthau panba leibak oirambadagi miyamgi leingak lingliba Manipur gi miyamna ngasi haurakliba tungi mirol gi damak ireicha khudingmakna loilam sandokliba India leingak ki mathakta changsidliba ningtam lalhau asida Saugat piduna October 15 National Black Day leibaki amamba numit haina ningsing thoram pangthokliba asibu mapung fahan biyo haina korkomgi publicity committee na thadorokpa cherol amana pauzelakli Jiribam district ki Hilghat gram panchayat manung channa leiba kuchoi thup ki lam hectare 15 rom Assam gi lamda tinkhibagi fivamda leire haina El Bilaks maitai koba khunja amana phongdorakli
ngasi kuchoi thup khunja sing na sinduna pangthokiba paumi singa unaba amada el bilaks maitaina makata na haikibada manipur gi nongchup thangba state ngamkhai asi isingi ichel na state ngamkhai oiduna lakpa asida chahi kharagi mamangda ziri turel gi ichel da ahongba lakpa haurakpadagi hauduna laingakta maram mangkhiba yabagi fibamda lay haizaduna laklabasu ngasi fawa miyeng changbidana layrakli masina ngasi di ziri turel gi ichel asina ahongba laktuna manipur gi lam hector 15 rom ziri turel gi wangmada laikhiduna assam gi lakhipur subdivision gi manung chana laiba lakhisora amadi namdailong khunda tinkhibagi fibamda laire lam asigi pata paizariba lam mapuna ziri ture lanthok laga masagi mafam aduda chatlubada assam rom gi miyoi singna lam asi haujikti assam gi oire maduna laklanu haiba wafam sing thamlakpa asi laibak thibani maram aduna mari lainaba authority manipur gi lam sing mangkhigadabadagi kanbinana ba lainga ki pukning chingsilakli Manipur gi boundary asi asum taunara ikhalakpagi mami ama chawna tariba si mari lainaba laingakna khudakta asumba si mideng changhaudragadi aikoi ge lamgi ngamkhai asi asum pikhalaga layadra masamsa gi pata paijariba akoi khunja singchina masagi lamsida tangjaruba matamda assam gi miyoi kharana asigi lam asi danga anu assam gi area oire haibagi wai khonda sibo hairakpa yawi asumaina chayenaba laiba taragadi tungda so conflict tolaktana amaga khana chainaba tholpai phibam phawba lakpagi mami ama tari People's Revolutionary Party of Kangleipak ki nifumanga suba mapokumon thauram lamdam masida khunda minariba chingmi tami miyam pumnamaka khusam naduna mapung fana pangthokre haina People's Revolutionary Party of Kangleipak Pripak ki Department of Publicity and Propaganda gi Publicity Officer na thadorakpa cherol amana phongdorakli Chairman Interim Council na athoiba mithunglen oiduna CHQ da achamba thauram kharaga loinana pangthokiba GHQ Tactical Headquarters 701 707 amadi atai base area singda pangthokiba loinana ching amasung tampaki mafam kayada harau tayambaga loinana pangthokiba thauram gi mapung oiba saktam oikhi Chairman Interim Council na Laibak Miyamda piba yafa pauzil cherol bu national media amadi local paper singda hapiduna Miyamda paba fangan kiba amasung All India Radio Tom TV Iscom ISTV Impact TV loinana atai news channel singda su sandoktuna lamda masiki Miyamda taba fangan kiba ubo fangan kiba print and electronic media ki ichilina khudumappu harau tayamba phongdoktuna thagatpa phongdorakli pangthokiba thoram aduda Department of Publicity and Propaganda na chahi khudingi party ki mapokumon ga mari lainana puthokpa Kangla Sempung Volume 8 Issue 8 phongdoktuna Laibak Miyamda khusinakhi pangthokiba thoram aduda Department of Publicity and Propaganda na chahi khudingi party ki mapokumon ga mari lainana puthokpa Kangla Sempung Volume 8 Issue 8 phongduna Laibak Miyamda khusinakhi 701 amasung 707 battalion dasu camp commander singna party ki machu taret ki firal chingkhatpaga loinana chairman interim council na laibak miyam da piba yafa pauzil cherol pathoktuna red army singda tahankhi nifu manga suba pripa ki mapo kumon ga mari lainana yafa pauzil pirakhiba iramdam masigi wesha lamdam gi ningtam yawlop sing loinana irai chapumna makpu thagatpa phongdokli amadi lamdam masigi chingmi tami ichilena puna makpusu mapokumon asibu mapung fahan bakidamak thagatpa phongdorokli haina cherol asina makhatari Pripak Progressive ki fingang lalmi lingkhat khibagi nifu taruk lak shuba mapok numit ki thauram ngarang October 8 da party gi CHQ GHQ Tactical Camp Training Center sing Mobile Camp amadi base area sing dusu harau tayamna mapung fana pangthok re haina aina thingraba lalhulup Pripak Progressive na cherol thadoraktuna phongdorakli Party ki chairman na piba pauzil pathokpana mapung oiba thoram oiki haina loop asigi media coordinator lanchen bana thadorakpa cherol amana phongdorakli Mizoram da mathang chahi da pangthokadoriba assembly mikhal gi damak sit nifumak BJP na thengnana ba sem sari hairi wafam asi Mizoram gi BJP president Banlal Mukana paumi singda phongdokhibani Mizoram gi district tara mathoida kendra nifuna mikhal thengnagada bada sit nifu gi manungda sit kuntra mapandi schedule tribe ki damakta reserve tawduna thambaga loinana general category na sit amakhakni
Ruling Mizo National Front MNF na BJP na luchingba National Democratic Alliance NDA bu sawkatli adumakpu ikui dana yamdraba MNF ki luchingba tarataruk BJP da yaukhibani ningsingba yabadi Englishing ani ga sutna tarani panda pangthokiba Mizoram Assembly mikhalda MNF na seat kuntaruk mai paktuna lengak semkhibani matamadu da Congress na seat manga khaktamak phanglaga BJP na seat ama khaktamak phangkhibani Gujarat chathariba National Games ta ngasi numidang wairam pung taruk taba matamda nupigi oiba football masana Manipur amadi Odisha na lamba taunaragani ngarang faubada Manipur gi oina triathlon da KS Iscom na bronze medal lauduna state ki bronze medal masing henkal hankibani housing faubada punna gold medal tarataruk silver medal manga amadi bronze medal tarataruk punna medal kuntra taret suduna mapan suba position da lairi services na ahan position Haryana ani suba position amadi Maharashtra na ahom suba position da lairi kuntra taruk suba National Games October tarani thoi fauba chathagani Mausagi khal kaitharakliba asidagi ngakthokpada Green East E-vehicle asina achauba thaudak ama lawba ngamlagani haina PWD amadi Youth Affairs and Sports Minister Govindas Konthaujam na phongdokre ngasi Kanchipur kha Naurem Laikai da Green East E-vehicle gi nauna showroom hangdokpagi thoramda wafam asi Govindas Konthaujam na phongdokhibani thoram aduda LDA gi chairman Moirangthim Ashni Kumar amadi Green East E-vehicle gi proprietor retired Lieutenant Colonel LN Singh na athoiba mitunglen oina sarukyaki Govindas Konthaujam na makha taraduna Green East E-vehicle asina petrol amadi diesel sizinadana noise pollution amadi air pollution dagi ngakthokpa ngamgani masida natana Green East E-vehicles na puthokli ba tongan ba e-cycle e-scooter amadi e-3-wheeler sing asi lamdam asida manufacturer tawduna thangnari ba leibak Myanmar yauna West Bengal amadi North East ki state singda supply tawduna lamdam asi sentok lambida kana baga loinana thabak phangdaba miyoi kaya su thabak Bangamlagani Green East E-vehicle asigi khwaidagi nungaibadi battery asi charge tawningba matamda lawthoklaga matam ama hekta da charge tawba yaba asini haiba wafam thamki Thao halaga sizinariba four-wheeler vehicle singse conversion ki porokani aigi leriba gari singse conversion tawthokpa yana ba battery na chen ba yana ba akoi tawrani akoi charging station yaudana yum charging station oina adum sizinaba yabase aina mi gi da sa glass ama ta kodai se pura kana charge adum tawjaba yabasina khwaidagi hena most advantageous na aida dum ain thamjage aduna aina appeal tawjari Manipur gi horokliba naharol singda environment gi yamna care tawjaba ai praja singda let us start using e-vehicles Manipur dagi papak ahaibamna USA Chicago Marathon 2022 da medal lawbangamkre Bank of America na sinduna ngarang pangthokiba marathon aduda laibak chama henbagi miyoi lising nifuna sarukyaki panba yabadi Manipur dagi papak ahaibam Canada da khundaduna lairi kilometer nifuga dasmik ani gi marathon adu papak na pung ohumga minute kun manga ga second tara humdoida panthungfam yauki mahak Canada da laiba maitai macha Chicago da lamsang lamjel yauba ahan basu oiri Haukiba pung kun marida India da nauna miyoi lising ani chamri tarani thoi COVID positive oire laikhidaba mi gi masing na ahumne fagalakpagi changcha da marfutara nipan ga dasmik taret manga oiri apunba confirm case na koti mari lakni futaruk lising tara mari chamri kuntra taret yaukre active case na lising kunipan supna humbudra mapanni Laina asina maram oraga laikhidaba mi gi masing lak manga lising kunipan chanipan tara mari ni Laina asidagi naba faduna discharge tawkhiba mi gi masing na koti mari lak ni fu lising yankai tare chamnga ni fu mari ni Laina asidagi ngakthokna na ba vaccine kapthokhiba apunba mi gi masing na koti chani tara nipan lak marfutara mapan lising humbudra ni thoi chatruk Nifumari Henkre Malem gi oina COVID lai chana khwaidigi na sokalaba lebak singi manungda USA na ahan ba India na anishubada amadi France na ahum shubada lairi Awang Nongpok state gi oina Assam na ahan ba Mizoram na anishuba amadi Manipur na ahum shubada lairi